Ngasi October tang 18 Ningthaukaaba numitki Imphaalda phongba pauche kharagi headlines pathokcharge taminarasi. Pung kunmarida ahum siki anoba case ahum kunithoi hengatki. Travel history leitaba singi marakta positive oiba migi masing lising tara hele. Manipur MGNREGS ki thabak subagi chang wangkhalakle. Manipur numit masing yamdana thabak suba state singi manungda tarit subada leire. Lukhoi amasung Henry da Minister Pibana article chama humpumari masak thihale Jayanta Kumar. Minister Lukhoi natana chanafam leiroidaba mirepta miyamna bhot pibiganu biren. Sanahalna saba remote control gi flight mai pakna pahenkhre. Imphal mayolgi lambi singda phata haudi paisenbana laina kaya pohalaknabagi machak ohele. Tang kuntaretagi more lambi da ban kaukhre. MP amadi MLA gi case singa mari lainana pi hiba yathang ngakna naba courtna IGP da khanghankhre. Lalon potkum mahiroi karba toramba school khara thengnare. Manipur gi sakta makhal amata da kaibe yaroi CCSK. NEP chatna dringai foundation stage ki oja singi training course pangthoknaba yanakhre. US President Donald Trump na Supreme Court ki judge hawkraba tungda miyoi lising kya na protest tawkhre. China da unda famjil halaba nga peketa ahingba coronavirus yaromba thengnare. Taiwan gi mathakta chatharapa yaba military ki landaba amagi damak China na lan gi forcing thorang tawkhre. Iran gi mathakta leiramba United Nations ki khulai leiba yonbagi athingba matam loikhre. Liverpool gi di Derby da draw oikibana ningba kaihore. City na Arsenal maithiba pikhre. Kolkata na super over da Hyderabad pu maithiba pikhre. Delhi na Chennai bu wicket manga da thoiduna table gi makok ta haigatkhre. Amasung athengba da chankhiba goal singna pungning langtaknaraba Manchester United bu Newcastle gi mayokta mai pakhre. Thank you.